ꯃꯌꯥꯝ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯕꯥꯏꯀꯤꯡꯒꯤ ꯁꯤꯔꯤꯁ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯜꯂꯛꯄꯅ ꯁꯤꯖꯟ 4 ꯐꯥꯎꯕꯗꯤ ꯌꯧꯁꯜꯂꯛꯂꯤ꯫ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯨꯖꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯤꯖꯟ 4ꯒꯤ ꯑꯦꯄꯤꯁꯣꯗ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯆꯃꯝꯅꯕꯁꯤꯡ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯑꯦꯄꯤꯁꯣꯗ 30 ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯣꯟꯖꯔꯒꯦ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯕꯥꯏꯀꯤꯡꯒꯤ ꯑꯦꯄꯤꯁꯣꯗ 30꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗ 29ꯗꯒꯤ ꯈꯪꯈ꯭ꯔꯦ ꯔꯦꯒꯅꯔꯒꯤ ꯀꯥꯡꯕꯨꯅ ꯄꯦꯔꯤꯁꯀꯤ ꯁꯤꯇꯤ ꯑꯗꯨꯗ ꯆꯪꯕ ꯉꯝꯗꯕꯗꯒꯤ ꯔꯦꯒꯅꯔꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛꯅ ꯃꯃꯥꯡꯗ ꯍꯥꯏꯕꯤꯈꯤꯕ ꯄꯦꯔꯤꯁꯄꯨ ꯈꯨꯗꯨꯝ ꯆꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯁꯤꯕꯅ ꯉꯝꯒꯗꯕꯅꯤ ꯍꯥꯏꯈꯤꯕ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯄꯥꯟꯗꯨꯅ ꯃꯍꯥꯛꯅ ꯑꯁꯤꯕ ꯁꯥꯗꯨꯅ ꯆꯪꯁꯜꯂꯒ ꯄꯦꯔꯤꯁꯄꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯔꯣꯂꯣꯕꯨꯁꯨ ꯇꯥꯟꯇ꯭ꯔꯤꯛꯅ ꯍꯥꯏꯕꯤꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯔꯕ ꯁꯑꯣꯝ ꯑꯃ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯇꯣꯡꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯃꯔꯥꯏꯕꯛ ꯐꯔꯕ ꯁꯑꯣꯝ ꯑꯗꯨ ꯔꯣꯂꯣ ꯑꯣꯏꯔꯝꯂꯦ꯫ ꯔꯦꯒꯅꯔꯅꯁꯨ ꯃꯁꯥꯁꯤ ꯁꯣꯛꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗ ꯐ꯭ꯂꯣꯀꯤꯗ ꯃꯍꯥꯛꯅ ꯅꯪꯅ ꯏꯊꯦꯜꯁꯇꯦꯟꯕꯨ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯦꯄꯤꯁꯣꯗ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯑꯦꯄꯤꯁꯣꯗ 30 ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟ ꯑꯁꯤꯗ ꯆꯤꯡꯌꯥꯒꯤ ꯑꯣꯏꯕ ꯐꯖꯔꯕ ꯁꯤꯅꯔꯤ ꯑꯃ ꯎꯔꯤ꯫ ꯁꯣꯝꯗꯁꯨ ꯔꯦꯒꯅꯔꯅ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯃꯐꯝꯁꯤ ꯌꯧꯅꯕ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯔꯦꯒꯅꯔꯁꯤ ꯆꯤꯡꯌꯥꯒꯤ ꯐꯖꯔꯕ ꯊꯦꯜ ꯑꯁꯤ ꯌꯧꯔꯦ꯫ ꯆꯤꯡꯈꯣꯡꯁꯤꯒꯤ ꯃꯔꯨꯝꯁꯤꯗꯁꯨ ꯂꯪꯂꯕ ꯃꯉꯥꯟ ꯑꯃ ꯐꯨꯗꯣꯔꯛꯄꯁꯤ ꯔꯦꯒꯅꯔꯅ ꯎꯔꯦ꯫ ꯔꯦꯒꯅꯔꯅ ꯁꯒꯣꯜ ꯑꯁꯤ ꯊꯝꯃꯝꯃꯒ ꯃꯉꯥꯟꯁꯤ ꯇꯝꯅ ꯈꯣꯡꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯆꯦꯟꯁꯤꯟꯗꯨꯅ ꯃꯉꯥꯟꯁꯤꯗ ꯅꯛꯁꯟꯅ ꯌꯦꯡꯂꯨꯕꯗꯗꯤ ꯆꯥꯎꯔꯕ ꯊꯣꯡ ꯑꯃ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯒ ꯃꯅꯨꯡꯁꯤꯗꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯂꯥꯏꯁꯣꯟ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯁꯤꯟꯁꯤꯗ ꯎꯔꯤꯕ ꯊꯣꯡ ꯑꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯁꯔꯒꯗ ꯆꯠꯈꯤꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨꯒꯤ ꯊꯣꯡꯅꯤ꯫ ꯃꯁꯤꯕꯨ ꯎꯖꯕꯗ ꯔꯦꯒꯅꯔꯁꯨ ꯍꯔꯥꯎꯅ ꯏꯊꯦꯜꯁꯇꯦꯟꯕꯨ ꯎꯅꯕ ꯐꯪꯉꯒꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯇꯞꯅ ꯑꯗꯨꯃꯛ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯅ ꯊꯣꯡꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯍꯧꯅꯕꯒꯤꯗꯃꯛ ꯀꯟꯅ ꯆꯦꯟꯁꯤꯜꯂꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯍꯥꯟꯅ ꯁꯨꯅꯈꯤꯕꯒꯤ ꯁꯤꯟ ꯀꯌꯥ ꯑꯃꯁꯨ ꯎꯔꯤ꯫ ꯊꯣꯡꯁꯤꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯔꯦꯒꯅꯔꯅ ꯌꯥꯝ ꯆꯥꯛꯅ ꯆꯤꯡꯃꯥꯏꯁꯤꯡꯁꯤ ꯅꯤꯟꯕ ꯃꯈꯩ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯁꯤꯟ ꯑꯁꯤ ꯔꯦꯒꯅꯔꯒꯤ ꯇꯥꯏꯕꯪꯗ ꯇꯁꯦꯡꯅ ꯊꯣꯛꯄ ꯁꯤꯟꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯔꯦꯒꯅꯔꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯏꯁꯂꯣꯛ ꯑꯁꯤ ꯎꯃꯪ ꯑꯃ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤ ꯊꯦꯡꯅꯔꯦ꯫ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯅ ꯏꯁꯂꯣꯛꯇ ꯃꯐꯝꯁꯤ ꯇꯥꯅ ꯅꯍꯥꯛꯅ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯏꯁꯂꯣꯛꯅ ꯑꯗꯣꯝꯒꯤ ꯃꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯕ ꯂꯩꯕꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯦꯇꯤꯀꯠ ꯑꯁꯤꯗ ꯅꯣꯡꯃꯗꯤ ꯅꯨꯄꯤꯅ ꯁꯥꯁꯟ ꯇꯧ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯗ ꯍꯪꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤ ꯔꯦꯒꯅꯔꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯒꯤꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯏꯁꯂꯣꯛꯅ ꯃꯍꯥꯛ ꯁꯤꯕ ꯁꯤꯗꯕ ꯇꯣꯛꯈꯣ, ꯀꯦꯇꯤꯀꯠꯇ ꯅꯨꯄꯤꯅ ꯅꯤꯡꯊꯧ ꯑꯣꯏꯌꯨ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯤ꯫ ꯇꯥꯟꯇ꯭ꯔꯤꯛ ꯑꯁꯤꯅ ꯅꯤꯡꯊꯧ ꯑꯃꯕꯨ ꯁꯤꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕ ꯋꯥꯈꯜꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯁꯂꯣꯛꯇꯤ ꯇꯥꯟꯇ꯭ꯔꯤꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯠꯇ ꯇꯥꯗꯕꯤꯗ ꯃꯍꯥꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤ ꯑꯗꯨꯃꯛ ꯍꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯦꯇꯤꯀꯠ ꯑꯁꯤ ꯅꯨꯄꯤꯅ ꯅꯤꯡꯊꯧ ꯑꯣꯏꯈꯤꯒꯅꯤ꯫ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯊꯕꯛꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯏꯁꯂꯣꯛꯅ ꯇꯥꯟꯇ꯭ꯔꯤꯛꯁꯤꯗ ꯑꯗꯨꯗꯤ ꯑꯃꯨꯛꯁꯨ ꯍꯥꯏꯕꯤꯌꯨ, ꯅꯨꯄꯤ ꯑꯗꯨ ꯑꯩꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯇꯥꯟꯇ꯭ꯔꯤꯛꯁꯤꯅꯁꯨ ꯄꯥꯎꯈꯨꯝꯁꯤ ꯄꯤꯗꯕꯤꯗ ꯅꯣꯛꯇꯨꯅ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯐꯝꯗꯤ ꯃꯁꯤꯗ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯁꯤ ꯇꯤꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯀꯦꯇꯤꯀꯠꯀꯤ ꯁꯤꯇꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯁꯤꯇꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒ ꯍꯥꯏꯅꯔꯨꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯦ꯫ ꯃꯐꯝꯁꯤ ꯍꯧꯖꯤꯛ ꯔꯦꯒꯅꯔꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯏꯅꯥꯛ ꯈꯨꯟꯕ ꯂꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯃꯁꯤꯗ ꯔꯦꯒꯅꯔꯒ ꯏꯁꯂꯣꯛꯀꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯎꯕꯥꯒ ꯕꯤꯁꯥꯛꯀꯅ ꯆꯀꯥ ꯄꯥꯟꯕ ꯊꯦꯂꯥ ꯑꯃꯗ ꯃꯈꯣꯡꯒꯤ ꯁꯔꯨ ꯌꯥꯎꯗꯕ ꯑꯥꯏꯕꯔꯕꯨ ꯍꯥꯞꯇꯨꯅ ꯁꯤꯒꯠꯅ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤꯁꯤ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒ ꯄꯣꯛꯃꯤꯟꯅꯗ꯭ꯔꯕꯁꯨ ꯃꯌꯥꯝꯕ ꯑꯍꯟ ꯕꯤꯌꯣꯟ ꯑꯁꯤ ꯌꯧꯔꯛꯂꯤ꯫ ꯕꯤꯌꯣꯟ ꯎꯕꯗ ꯃꯅꯥꯎꯄꯥꯁꯤꯡꯁꯤꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯕꯤꯌꯣꯟꯅ ꯁꯤꯒꯠꯄꯨ ꯄꯝꯗꯨꯅ ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯡ ꯂꯣꯏꯅ ꯍꯥꯏꯔꯛꯀꯦ, ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯅꯪꯅ ꯎꯕꯥꯅꯤ, ꯅꯪꯅ ꯕꯤꯁꯛꯅꯤ, ꯑꯗꯨꯒ ꯑꯩꯅ ꯄꯝꯂꯤꯕ ꯅꯪꯅ ꯁꯤꯒꯠꯅꯤ, ꯅꯪꯅ ꯑꯥꯏꯕꯔꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯃꯃꯤꯡꯁꯤꯡꯁꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏ ꯏꯇꯣꯟ ꯇꯣꯟꯕ ꯑꯣꯏꯔꯤꯕ ꯑꯥꯏꯕꯔꯗꯤ ꯕꯤꯌꯣꯟꯗ ꯑꯩꯅꯤ ꯑꯥꯏꯕꯔ ꯍꯥꯏꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯈꯔ ꯁꯥꯊꯤꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯏꯇꯣꯟ ꯇꯣꯟꯕ ꯑꯣꯏꯔꯤꯕ ꯃꯈꯣꯡꯒꯤ ꯁꯔꯨ ꯌꯥꯎꯗ꯭ꯔꯕ ꯑꯥꯏꯕꯔ ꯑꯁꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯤ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯁꯤꯟꯁꯤꯡꯗꯨ ꯃꯈꯥ ꯇꯥꯕ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯁꯣꯏꯗꯅ ꯈꯪꯕꯤꯔꯒꯅꯤ꯫ ꯕꯤꯌꯣꯟꯅ ꯍꯧꯖꯤꯛ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕ ꯏꯁꯂꯣꯛꯀꯁꯨ ꯎꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯐ꯭ꯂꯣꯀꯤ ꯑꯁꯤ ꯔꯦꯒꯅꯔꯒꯤ ꯀꯥꯗ ꯆꯪꯉꯛꯂꯤ꯫ ꯔꯦꯒꯅꯔꯗꯤ ꯍꯧꯖꯤꯛ ꯌꯥꯟ ꯃꯥꯡꯗꯨꯅ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯐ꯭ꯂꯣꯀꯤꯅ ꯔꯦꯒꯅꯔꯒꯤ ꯑꯅꯥꯕ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏ ꯇꯤꯟ ꯈꯔ ꯈꯣꯏꯔꯝꯗꯨꯅ ꯎꯅ ꯏꯠꯇꯨꯅ ꯁꯦꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ ꯑꯅꯤ ꯄꯣꯔꯛꯇꯨꯅ ꯔꯦꯒꯅꯔꯒꯤ ꯃꯊꯕꯥꯛꯇ ꯊꯝꯕꯤꯔꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯣꯠ ꯑꯁꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯄꯣꯔꯛꯄꯅꯤ, ꯃꯁꯤꯅ ꯅꯪꯒꯤ ꯑꯅꯥꯕ ꯑꯗꯨ ꯀꯣꯛꯍꯟꯕ ꯑꯣꯏꯔꯁꯅꯨ, ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯪ ꯁꯣꯏꯗꯅ ꯐꯔꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯐ꯭ꯂꯣꯀꯤꯁꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯏꯁꯂꯣꯛꯀ ꯕꯤꯌꯣꯟꯒꯁꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯕꯤꯌꯣꯟꯅ ꯄꯣꯔꯨꯟꯅ ꯃꯐꯝꯁꯤꯗꯒꯤ ꯀꯔꯤꯒꯤꯗꯃꯛ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯇꯣꯝꯕꯤꯁꯤꯗ ꯍꯪꯂꯤ꯫ ꯏꯁꯂꯣꯛꯅ ꯃꯍꯥꯛ ꯆꯠꯈꯤꯕ ꯑꯗꯨ ꯀꯅꯥꯝꯇꯅ ꯈꯪꯍꯧꯗ꯭ꯔꯦ,
ꯑꯍꯤꯡ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯑꯌꯨꯛ ꯍꯧꯒꯠꯂꯛꯄꯗ ꯅꯪꯒꯤ ꯑꯉꯥꯡ ꯑꯁꯤ ꯀꯞꯄꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨꯕꯗ ꯄꯨꯔꯨꯟꯕꯨ ꯂꯩꯔꯝꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯅ ꯃꯐꯝꯁꯤꯗ ꯊꯝꯕꯤꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯅꯪ ꯃꯊꯥ ꯀꯔꯤꯝꯇ ꯁꯥꯔꯨꯅꯨ, ꯑꯩꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯌꯦꯡꯂꯒ ꯄꯨꯔꯨꯟꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯄꯦꯔꯤꯁꯇꯒꯤ ꯂꯨꯠ ꯇꯧꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯥꯟꯆꯥꯡꯁꯤꯡꯁꯤ ꯏꯁꯂꯣꯛꯀꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯄꯨꯁꯜꯂꯛꯂꯤ꯫ ꯏꯁꯂꯣꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯄꯨꯁꯜꯂꯛꯂꯤꯕ ꯃꯥꯟꯆꯥꯡ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤ꯫ ꯏꯁꯂꯣꯛꯅ ꯌꯥꯝ ꯍꯔꯥꯎꯅ ꯕꯤꯌꯣꯟꯗ ꯃꯥꯟꯆꯥꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯑꯦꯊꯦꯜꯁꯇꯦꯟꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯔꯤꯁ ꯑꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯂꯝ ꯑꯣꯏꯕ ꯁꯥꯅꯤ ꯍꯥꯏꯔꯤ꯫ ꯕꯤꯌꯣꯟꯅꯁꯨ ꯑꯩꯒꯤ ꯕꯕꯥꯅ ꯈꯟꯈꯤꯕꯗꯨꯃꯛ ꯆꯨꯝꯃꯝꯂꯦ꯫ ꯄꯦꯔꯤꯁ ꯌꯥꯝ ꯏꯅꯥꯛ ꯈꯨꯟꯕ ꯂꯝꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯏꯅꯥꯛ ꯈꯨꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟ ꯑꯁꯤꯃꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯏꯁꯂꯣꯛꯀ ꯕꯤꯌꯣꯟꯒꯅ ꯅꯨꯡ ꯃꯊꯛ ꯑꯃꯗ ꯂꯦꯞꯇꯨꯅ ꯃꯈꯣꯏꯒꯤ प्रजाꯁꯤꯡꯗ ꯁꯅꯥ ꯈꯔ ꯆꯥꯏꯊꯣꯛꯇꯨꯅ ꯌꯦꯟꯊꯣꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯃꯌꯥꯝꯁꯤꯗ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯤꯁ ꯈꯣꯡꯆꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤ ꯈꯔꯕꯨꯗꯤ ꯁꯤꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃꯗꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯈꯨꯠ ꯍꯥꯡꯗꯨꯅ ꯍꯜꯂꯛꯄꯗꯤ ꯅꯠꯇꯦ꯫ ꯕꯤꯌꯣꯟꯅ ꯎ ꯃꯆꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯃꯁꯤꯒꯤ ꯎ ꯑꯁꯤ ꯑꯩꯅ ꯄꯦꯔꯤꯁꯇꯒꯤ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯁꯤ ꯁꯤꯇꯤ ꯑꯗꯨꯒꯤ ꯃꯦꯟ ꯑꯣꯏꯔꯤꯕ ꯒꯦꯠ ꯑꯗꯨꯒꯤ ꯃꯆꯦꯠ ꯑꯃꯅꯤ꯫ ꯃꯁꯤꯕꯨ ꯑꯩꯅ ꯏꯈꯨꯠꯃꯛꯅ ꯐꯛꯇꯣꯛꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯄꯦꯔꯤꯁꯅ ꯑꯩꯈꯣꯏꯕꯨ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯂꯥꯎꯊꯣꯛꯂꯤ꯫ ꯃꯌꯥꯝꯁꯤꯁꯨ ꯕꯤꯌꯣꯟꯒꯤ ꯁ꯭ꯄꯤꯆꯁꯤꯗ ꯌꯧ ꯌꯧ ꯂꯥꯡꯗꯨꯅ ꯂꯪꯊꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤ ꯈꯨꯟꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯒꯔꯊꯥꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯖꯔꯒ ꯅꯨꯡꯉꯥꯏꯕ ꯐꯤꯜ ꯑꯃ ꯐꯥꯎꯔꯤ꯫ ꯃꯤꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯐ꯭ꯂꯣꯀꯤꯒꯤ ꯍꯦꯜꯒꯥꯒꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯕꯤꯌꯣꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯑꯩꯒꯤꯅ ꯕꯕꯥ ꯑꯣꯏꯔꯤꯕ ꯔꯦꯒꯅꯔ ꯑꯗꯨ ꯉꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯔꯦꯒꯅꯔꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯇꯅ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯊꯥꯒꯠꯇꯨꯅ ꯂꯥꯎꯔꯤ꯫ ꯃꯌꯥꯝꯁꯤꯅꯁꯨ ꯔꯦꯒꯅꯔꯒꯤ ꯃꯤꯡꯈꯩꯕꯨ ꯁꯣꯟꯗꯨꯅ ꯌꯥꯝ ꯀꯟꯅ ꯂꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯕꯤꯌꯣꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯩꯒꯤ ꯕꯕꯥꯅ ꯉꯁꯤ ꯑꯁꯤ ꯌꯧꯅ ꯇꯧꯕ ꯉꯝꯃꯤꯕꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯊꯦꯜꯁꯇꯦꯟꯒꯤ ꯃꯄꯥꯟꯗꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯉꯁꯤꯁꯨ ꯏꯊꯦꯜꯁꯄꯨ ꯀꯥꯎꯕ ꯂꯩꯇꯦ, ꯑꯗꯨꯅ ꯏꯊꯦꯜꯁꯄꯨ ꯍꯥꯠꯈꯤꯕꯒꯤ ꯃꯔꯥꯜ ꯑꯣꯏꯅ ꯐ꯭ꯂꯣꯀꯤꯕꯨ ꯐꯥꯖꯟꯅꯕ ꯌꯥꯊꯪ ꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯐ꯭ꯂꯣꯀꯤꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯐꯥꯒꯗꯕꯒꯤ ꯀꯣꯏꯁꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯁꯨ ꯃꯍꯥꯛꯀꯤ ꯆꯤꯡꯖꯪꯁꯤ ꯁꯠꯇꯣꯛꯇꯨꯅ ꯃꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯐ꯭ꯂꯣꯀꯤꯁꯨ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯇꯧꯔꯛꯂꯤꯕ ꯊꯕꯛꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯏꯊꯦꯜꯁꯄꯨ ꯍꯥꯠꯈ꯭ꯔꯤꯕꯗꯨꯁꯨ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯅꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯕꯗꯤ ꯑꯩꯕꯨ ꯐꯥꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯆꯤꯡꯖꯪꯁꯤ ꯍꯥꯞꯆꯟꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯐ꯭ꯂꯣꯀꯤꯁꯨ ꯕꯤꯌꯣꯟꯗ ꯌꯥꯝ ꯋꯥꯔꯧꯅ ꯌꯦꯡꯉꯝꯃꯒ ꯐꯥꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯐ꯭ꯂꯣꯀꯤ ꯑꯁꯤ ꯂꯃꯥꯡ ꯑꯃꯗ ꯄꯨꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯃꯉꯣꯟꯗ ꯂꯩꯈꯣꯝꯅ ꯊꯣꯝꯖꯤꯟꯗꯨꯅ ꯂꯥꯛꯅ ꯐꯥꯅ ꯁꯥꯟꯅꯕ ꯑꯁꯤꯗ ꯐ꯭ꯂꯣꯀꯤꯒꯤ ꯅꯨꯄꯤ ꯍꯦꯜꯒꯥꯅ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯇꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯁꯤꯅ ꯂꯝ ꯍꯦꯟꯕ ꯍꯦꯟꯃꯟꯕꯗꯒꯤ ꯐ꯭ꯂꯣꯀꯤꯗ ꯂꯛꯅꯕ ꯑꯁꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯂꯩꯒꯔꯊꯥꯒ ꯀꯥꯞꯀꯁꯨ ꯃꯈꯣꯏꯒꯤ ꯃꯔꯝꯗꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯅꯁꯨ ꯀꯥꯞꯀ ꯂꯩꯒꯔꯊꯥꯒꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯆꯪꯉꯛꯂꯤ꯫ ꯃꯁꯤꯗ ꯄꯦꯔꯤꯁꯇꯒꯤ ꯂꯨꯠ ꯇꯧꯔꯛꯈꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯃꯈꯣꯏꯒꯤꯁꯨ ꯁꯤꯌꯥꯔ ꯈꯔ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯩꯒꯔꯊꯥꯅꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤꯗ ꯌꯥꯎꯔꯛꯄ ꯀ꯭ꯔꯥꯎꯟꯁꯤꯡ ꯑꯁꯤ ꯎꯞꯁꯟꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤ ꯍꯔꯥꯎꯅꯕ ꯂꯛꯅꯔꯤ꯫ ꯁꯣꯝꯗꯁꯨ ꯑꯥꯏꯅꯔꯅ ꯅꯤꯡꯊꯧ ꯍꯣꯔꯤꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯂꯦꯟꯗꯔꯗ ꯅꯪꯅ ꯄꯥꯏꯔꯛꯏꯕꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯂꯦꯟꯗꯔꯅ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯥꯏꯕ ꯇꯦꯟꯖꯩ ꯀꯥꯞꯄ ꯌꯥꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯃꯁꯤꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯈꯨꯠꯂꯥꯏꯅꯤ, ꯑꯐꯕ ꯈꯨꯠꯂꯥꯏ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯏꯅꯔꯅ ꯃꯐꯝꯗꯨꯗꯗꯤ ꯃꯁꯤꯒꯤ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯐꯕ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯗꯤ ꯆꯟꯅꯐꯝ ꯀꯌꯥ ꯂꯩꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯦꯂꯦꯟꯗꯔꯅ ꯑꯩꯗꯤ ꯁꯅꯥ ꯂꯨꯄꯥꯗꯒꯤꯗꯤ ꯈꯨꯠꯂꯥꯏꯁꯤꯡꯅ ꯍꯦꯟꯅ ꯚꯦꯂꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯀꯥꯐꯅ ꯃꯌꯥꯝꯁꯤꯗ ꯃꯍꯥꯛꯀꯤ ꯁ꯭ꯄꯤꯆ ꯑꯃ ꯄꯤꯅꯕꯒꯤꯗꯃꯛ ꯂꯥꯎꯊꯣꯔꯛꯂꯤ꯫ ꯂꯥꯡꯅꯔꯝꯂꯤꯕ ꯃꯌꯥꯝꯁꯤꯁꯨ ꯀꯥꯐꯅ ꯉꯥꯡꯀꯗꯕ ꯋꯥ ꯑꯁꯤ ꯇꯥꯒꯗꯕꯒꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯀꯥꯐꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯦꯔꯤꯁꯇꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯤ ꯑꯩ ꯈꯛꯇꯒꯤꯁꯨ ꯅꯠꯇꯦ, ꯂꯩꯒꯔꯊꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯒꯔꯊꯥꯕꯨ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯀꯥꯐꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯎꯕꯗ ꯑꯥꯏꯅꯔꯒ ꯑꯦꯂꯦꯟꯗꯔꯒꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯀꯥꯐꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯂꯩꯒꯔꯊꯥꯒꯤ ꯊꯋꯥꯏꯕꯨꯁꯨ ꯑꯩꯅ ꯀꯟꯈꯤ, ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏꯕꯨꯁꯨ ꯂꯩꯒꯔꯊꯥꯅ ꯀꯟꯈꯤ, ꯑꯗꯨꯅ ꯏꯕꯥꯅꯤ ꯂꯨꯍꯣꯡꯗ꯭ꯔꯕꯁꯨ ꯁꯥꯁꯟ ꯑꯁꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯑꯥꯏꯅꯔꯒ ꯑꯦꯂꯦꯟꯗꯔꯒꯗꯤ ꯀꯥꯐꯇ ꯑꯁꯥꯎꯕ ꯑꯃꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯀ꯭ꯔꯦꯇꯦꯀꯠꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯨꯄꯤ ꯂꯥꯟꯐꯥ ꯈꯔꯕꯨ ꯅꯤꯄꯥ ꯑꯃꯅ ꯃꯌꯥꯝꯁꯤꯗ ꯌꯣꯟꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯂꯩꯅꯕꯒꯤꯗꯃꯛ ꯌꯣꯝꯖꯟꯗꯨꯅ ꯂꯩꯅꯔꯤꯉꯩ ꯏꯁꯂꯣꯛ ꯑꯁꯤ ꯂꯥꯞꯅ ꯂꯥꯛꯄ ꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯄꯣꯔꯛꯇꯨꯅ ꯌꯣꯜꯂꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯌꯣꯝꯁꯜꯂꯤꯕ ꯅꯨꯄꯥꯁꯤꯡꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯏꯁꯂꯣꯛꯅꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯜꯂꯛꯇꯨꯅ ꯅꯤꯄꯥ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡꯁꯤꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫
nipa asina makhoisingsi aina Parisdagi phaduna porakpani minai nubising oinabagidamag mayamda lamlaugadoribani haikre islokna nupisingsida munna sum yenglaga magi manakta sebari oina lainabagidamak nupi ama khankre somdana Regner asi masage anaba asi khara phagattuna nahange yan mangduna tumlurabasu ngasidi yan lakli mahakna mikap tholaktuna laithorakpada Frokina magi manakta thamamba u makak anise uri Regner nasu posak asi Frokina thamamba soidana oigani khangbadagi makhutna khothaduna masasi phamungsidai haugatnaba hotnari masida machanupa ubasu changsalak ubana mapana yan taduna hogalakpa sida harauduna chensallaga baba nang hanagum kalladabara haiduna hangli Regner na kanba kandaba habdu ai chukangde hingbadi hingle haiduna phagi tawri Regner na machanupa ubada nangsu hayeng chawraga aigumna ningthau oiningbra haiduna hangli pikliba ubana su hoi oiningi hairi Regner na adurabadi aigi ising glass am poru haiduna thakre ubana isingsi poroktuna mapada pirammaga imada su baba yan lae habsi tamugi ge haiduna chenkri Regner di slok ke wapam si palakpada mut yam tiekna phamungsida longna mukta dun lehori somdana islokna ngasai khankiba nupimcha si manai masen kharana iruja thokpiduna leiri masida machanupa uba laktuna akoi baba yan la aure haiduna mama sida tamli mamana paw si tabada noktabida leiba sida ubana nangdi haraubu phawdabara haiduna hangli masidagi slokna su ubada kari haraudani pawdu mayamda su tamluro haiduna machanupa si thadokri mathangi sin asidana Frokina punduna thamliba mafam asida mung lakli masida maki piklibe machanupi si laktuna mapada achapot khara inbirami Helgana Frokida Regner yan taraktuna hogatle habsi tamkre masidagi Frokina anga sibu sananaba thadokraga maki nupi Helgada Regnerna yan taraklabadi aibu soidana hatkragani aina dimabu anabadudagi phanaba lai khoramduna isoda kanna nijakhibani adubu manadi aibu hanabagidamak soidana thawranglagani aduna Helga aibu thadokpada nangna mateng khara pangu ai mafam sidagi chelhaudaba yaroi haikri mathangi sina sidana biyon si mathanda kendan nama thanduna amamba jaga amada mep machet ama putholaga yengduna leiri masida manau nupa uba chu changchalagli ubana biyonda sidi karino haiduna hangli aisu phajana khangdri aina khanbada sida yeglibasina lambi mali aduga masigi asangba saru asina samudra mali masina aigi tungda lakadaba punchi ama oigadoribani haiduna sinna si mug loisankri mathangi sin asidana kafasi miyoi kharada thabai ngang khara sintoktuna leiri masida ainer laktuna nangna legar thaga punna aikhogi leba asi sasan tawgani haikibadu aikhoini yaba ngamoi hairagli kafna aikoi haibadi kana kana no haiduna hangli ainerna aina haribasi ai amadi aigi mari mata chingni nangna su kawroidaba amana aigi mari matana support tawduna nangbu mafam sigi luchingba hapkibani aduna aikhoina pamlabadi nangbu phamsidagi lokthokpasu ngammi hairagli kafna nangna lagar thabu luchingbi ama oina khanma ngamdribasi karigino haiduna hangli ainerna madugi maram haibabu aiga maga yanakhibu wafam ama mana aibu apangba tahanduna wafam sing adu ngakhidabani nangna su Regner Lodbrokki sagai singbu tumna muthattuna mang takhangani haibadagi aina thajabadagi nangbu phamnaiba si hapkhibani aduga ningthau horiki machanupa Alender nasu wafam sigi matangda nangonda thajaba mayam thamkhibani aduga nangna aikhoda wa mata tanaramdana lepna khiba phirepsing adu hongtokliba karigino haiduna hairagli kafna nang haininglibadu aisu yan tare aina khallubadi aina ngarang lepliba phirep aduda nang amadi nangi mari mata singna karisu thoidokna sawroidra khanduna leplubani adubu nakhoidi aingonda yam warauduna leiramle hairi ainerna thabasi karam tawgadabano haibdudi akhoina su khangdi adubu nangna upai ma tawduna legar thabu mafam sidagi tanthokhinaba tawgadabani hairagli kafna ainerda mu hojik phawba nang legar thabu nungsiribara haiduna hangli ainerna hoi nungsiri adubu nungsibana puguk thanba yade habsi khangjallu haramlaga kitang sawramna ainer si chatkhri mathangi sin asidana Regner hogi mafam sida mayam punna chaklen ama chaduna party ma tawduna leiri masida Regner gi machanupa bisakna mama islokta biyona aibu khusukholai tambi haiduna mama sida harauna tamjari slokna yamna phai adubu nakhoina ningsinggadabadi nakhoigi pupu amadi boboksu athauwa warrior ama oiramlibani makhoina sathiraba yamna chawba dragon ama su hatkrabani aduna nakhoisu nongmadi soidana aphawwa warrior habadu loina oigadoribani haiduna macha singjida thagattuna ngangli tanja asida Regner su chaisu ma paiduna soli mafam sida tholakli mahakna anabadagi phagattuna tholakpa sida mafam sida tilliba miyam asina harauba apenba kaya pokli mayam sina hogattuna Regner da bebhara mu ullammi masida Regner na
ꯃꯌꯥꯝ ꯅꯪꯒꯤ ꯃꯐꯝꯗ ꯑꯗꯨꯃꯛ ꯐꯝꯕꯤꯌꯨ ꯄꯥꯔꯇꯤ ꯑꯁꯤꯗ ꯏꯟꯖꯣꯏ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ ꯄꯥꯔꯇꯤ ꯑꯁꯤꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯑꯩꯅꯗꯤ ꯃꯌꯥꯝꯗ ꯍꯥꯏꯈꯤꯕ ꯂꯩꯇꯦꯀꯣ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯔꯦꯒꯅꯔꯅ ꯃꯥꯒꯤ ꯐꯝꯐꯝꯁꯤꯗ ꯐꯝꯊꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯥꯏꯚꯔꯕꯨ ꯄꯝꯗꯨꯅ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯀꯅꯥꯅ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯒꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯥꯏꯚꯔꯅ ꯎꯕꯥꯗ ꯑꯃꯨꯛ ꯅꯪ ꯑꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯈ꯭ꯔꯦ ꯎꯕꯥꯅ ꯃꯄꯥꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯕꯤꯌꯣꯟꯅ ꯐ꯭ꯂꯣꯀꯤꯕꯨ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯈ꯭ꯔꯦ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯔꯦꯒꯅꯔꯒꯤ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ ꯃꯁꯤ ꯎꯕꯗ ꯕꯤꯌꯣꯟꯁꯨ ꯄꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯔꯦꯒꯅꯔꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯕꯤꯌꯣꯟꯗ ꯐ꯭ꯂꯣꯀꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯕꯤꯌꯣꯟꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯃꯔꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯐꯪꯐꯝ ꯊꯣꯛꯏ ꯕꯕꯥꯅ ꯅꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯐꯩ ꯈꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯑꯩꯅ ꯐ꯭ꯂꯣꯀꯤꯕꯨ ꯗꯟꯗꯤ ꯄꯤꯒꯗꯕ ꯑꯣꯏꯔꯝꯃꯒꯗꯤ ꯅꯍꯥꯟꯅ ꯄꯤꯔꯝꯕ ꯌꯥꯔꯦ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯐ꯭ꯂꯣꯀꯤꯅ ꯏꯊꯦꯜꯁꯇꯦꯟꯕꯨ ꯍꯥꯠꯈꯤꯕ ꯑꯁꯤ ꯔꯦꯒꯅꯔꯅꯗꯤ ꯌꯥꯝ ꯉꯟꯅ ꯈꯪꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯕꯤꯗ ꯐ꯭ꯂꯣꯀꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯉꯥꯛꯄꯤꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛ ꯔꯦꯒꯅꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯤꯌꯣꯟꯗ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯐ꯭ꯂꯣꯀꯤꯕꯨ ꯃꯔꯥꯜ ꯂꯩ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗꯁꯨ ꯂꯣꯏꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯐ꯭ꯂꯣꯀꯤꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ ꯃꯄꯥꯒꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯕꯤꯌꯣꯟꯗꯤ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯗꯨꯅ ꯃꯆꯥ ꯕꯤꯌꯣꯟꯗ ꯔꯣꯂꯣꯕꯨ ꯄꯦꯔꯤꯁꯇ ꯊꯝꯃꯝꯕꯒꯤ ꯑꯄꯪꯕ ꯊꯕꯛ ꯑꯁꯤ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯀꯠꯂꯛꯂꯤ ꯕꯤꯌꯣꯟꯅ ꯃꯍꯥꯛ ꯑꯩꯒꯤ ꯀꯀꯥꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯅꯪꯒꯤ ꯀꯀꯥꯗꯨ ꯑꯩꯒꯤꯅ ꯏꯅꯥꯎꯄꯥꯅꯤ ꯃꯥꯒꯤ ꯃꯒꯨꯟ ꯅꯪꯅ ꯈꯪꯕꯗꯒꯤ ꯑꯩꯅ ꯗꯃꯥ ꯑꯃ ꯍꯦꯜꯂꯤ ꯊꯕꯛ ꯑꯗꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯄꯦꯔꯤꯁꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯆꯔꯆ ꯑꯁꯤꯗ ꯔꯣꯂꯣꯒ ꯒꯤꯁꯂꯥꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯂꯥꯏꯁꯣꯟ ꯏꯁꯩ ꯁꯛꯇꯨꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯔꯣꯂꯣꯅ ꯃꯐꯝꯁꯤꯒꯤ ꯄꯥꯁꯇꯔ ꯑꯁꯤꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯤ ꯆꯠꯅꯕꯤ ꯊꯨꯒꯥꯏꯗꯨꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯒꯤꯁꯂꯥꯁꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ ꯒꯤꯁꯂꯥꯗꯤ ꯍꯧꯖꯤꯛ ꯔꯣꯂꯣꯒ ꯂꯨꯍꯣꯡꯒꯅꯤ ꯈꯟꯕ ꯑꯁꯤꯗ ꯃꯐꯝꯁꯤꯗ ꯀꯞꯇꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯐꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯒꯤꯁꯂꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯥ ꯑꯁꯤꯗ ꯆꯪꯉꯨ ꯌꯥꯗꯕꯗꯒꯤ ꯔꯣꯂꯦꯟꯅ ꯅꯝꯗꯨꯅ ꯐꯥꯔꯒ ꯄꯨꯁꯤꯜꯂꯛꯂꯤ ꯒꯤꯁꯂꯥꯅ ꯔꯣꯂꯦꯟꯒꯤ ꯃꯃꯥꯏꯗ ꯃꯇꯤꯟ ꯁꯤꯠꯆꯟꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯗꯤ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯁꯤꯖꯔꯨꯔꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯂꯝꯃꯤ ꯔꯣꯂꯦꯟꯁꯨ ꯒꯤꯁꯂꯥꯗ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯔꯣꯂꯣꯗꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯐꯨꯔꯤꯠ ꯂꯧꯊꯣꯛꯄ ꯍꯧꯔꯛꯂꯤ ꯃꯁꯤ ꯎꯕꯗ ꯒꯤꯁꯂꯥꯗꯤ ꯄꯥꯈꯠꯇꯨꯅ ꯃꯆꯤꯟꯗ ꯂꯥꯏ ꯁꯣꯟꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯅꯤꯡꯖꯔꯤ ꯔꯣꯂꯣꯁꯨ ꯒꯤꯁꯂꯥꯅ ꯃꯉꯣꯟꯗ ꯍꯩꯅꯗꯕ ꯃꯑꯣꯡꯁꯤ ꯎꯕꯗ ꯌꯥꯝ ꯁꯥꯎꯔꯤ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡꯁꯤ ꯂꯣꯏ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞꯀꯥꯁꯦ ꯂꯧꯊꯣꯛꯇꯅ ꯒꯤꯁꯂꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯪꯁꯜꯂꯝꯃꯤ ꯒꯤꯁꯂꯥꯅꯗꯤ ꯔꯣꯂꯣꯗ ꯆꯪꯁꯜꯂꯛꯀꯅꯨ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯜꯂꯛꯀꯅꯨ ꯍꯥꯏꯔꯤ ꯔꯣꯂꯣꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯀꯤꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯛꯂꯤ ꯒꯤꯁꯂꯥꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯁꯣꯛꯂꯛꯄꯗ ꯅꯪꯒꯤ ꯅꯈꯨꯠ ꯑꯗꯨ ꯀꯛꯊꯠꯀꯅꯤ ꯍꯥꯏꯔꯛꯂꯤ ꯔꯣꯂꯣꯅꯁꯨ ꯒꯤꯁꯂꯥꯕꯨ ꯐꯃꯨꯡꯁꯤꯗ ꯅꯝꯁꯤꯟꯗꯨꯅ ꯑꯦꯟꯇꯤꯃꯦꯠ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯒꯤꯁꯂꯥꯅ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯔꯣꯂꯣꯒꯤ ꯃꯁꯝꯗ ꯊꯝꯈ꯭ꯔꯦ ꯃꯁꯤꯕꯨ ꯑꯃꯨꯛ ꯔꯣꯂꯣꯅ ꯐꯥꯗꯨꯅ ꯒꯤꯁꯂꯥꯗ ꯙꯞ ꯇꯧꯔꯝꯃꯤ ꯒꯤꯁꯂꯥꯁꯨ ꯍꯧꯖꯤꯛ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯔꯣꯂꯣꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯒꯤꯁꯂꯥꯅ ꯈꯥꯡꯂꯤꯕ ꯃꯣꯟ ꯑꯁꯤ ꯂꯧꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯒ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ ꯒꯤꯁꯂꯥꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯔꯣꯂꯣꯒꯤ ꯃꯅꯒꯟꯗ ꯊꯥꯡ ꯑꯁꯤ ꯊꯝꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯠꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯗꯨꯅ ꯂꯩꯔꯤ ꯔꯣꯂꯣꯗꯤ ꯅꯪꯒꯟꯗ ꯇꯤꯀꯤ ꯍꯣꯠꯂꯛꯀꯅꯨ ꯍꯥꯏꯔꯝꯃꯒ ꯇꯨꯝꯈ꯭ꯔꯦ ꯒꯤꯁꯂꯥꯅꯁꯨ ꯔꯣꯂꯣꯒꯤ ꯅꯪꯒꯟꯁꯤꯗ ꯊꯥꯡꯁꯤꯅ ꯁꯨꯝ ꯈꯦꯠꯂꯝꯕꯗꯒꯤ ꯔꯣꯂꯣ ꯑꯁꯤ ꯍꯧꯖꯤꯛ ꯂꯦꯡꯈꯤꯗ꯭ꯔꯦ ꯒꯤꯁꯂꯥꯅ ꯖꯪꯒꯜꯒꯤ ꯁꯥ ꯑꯁꯤ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯁꯤꯟ ꯑꯁꯤ ꯑꯃꯨꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯀꯥꯐ ꯑꯁꯤ ꯃꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯃꯤꯇꯤꯡ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛ ꯃꯄꯥꯟꯁꯤꯗ ꯊꯣꯛꯂꯛꯂꯤ ꯀꯥꯐꯅ ꯃꯤꯌꯥꯝ ꯑꯁꯤꯗ ꯑꯩꯅ ꯍꯟꯇꯛ ꯂꯒꯥꯔꯊꯥꯒ ꯄꯨꯟꯅ ꯁꯥꯁꯟ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯑꯔꯥꯟꯕ ꯊꯕꯛ ꯑꯣꯏꯔꯝꯃꯤ ꯋꯥꯐꯝꯗꯨꯗ ꯃꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ ꯈꯪꯉꯝꯃꯕꯗꯤ ꯑꯩꯅ ꯍꯥꯟꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯄꯝꯃꯣꯏꯗꯕꯅꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯗꯨꯃꯛ ꯁꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯃꯌꯥꯝꯅ ꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯒꯥꯔꯊꯥꯕꯨ ꯑꯩꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯁꯨ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨꯗ ꯌꯥꯅꯤꯡꯗꯕ ꯃꯤꯁꯤꯡꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯃꯨꯛꯇꯪ ꯈꯪꯗꯣꯛꯄꯗꯤ ꯄꯥꯝꯃꯤ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯐꯤꯔꯦꯞ ꯑꯁꯤ ꯍꯣꯡꯗꯣꯛꯄꯗ ꯈꯤꯇꯪ ꯂꯥꯏꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯀꯥꯐꯀꯤ ꯂꯥꯟꯃꯤ ꯈꯔꯅ ꯆꯪꯁꯜꯂꯛꯇꯨꯅ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯇꯥꯟꯊꯣꯛꯇꯨꯅ ꯑꯍꯥꯡꯕ ꯖꯒꯥ ꯑꯃ ꯊꯝꯃꯤ ꯑꯍꯥꯡꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯌꯥꯏꯗꯅ ꯎꯈꯣꯡ ꯑꯃꯃꯨꯛ ꯌꯨꯡꯗꯨꯅ ꯊꯝꯂꯤ ꯀꯥꯐꯅ ꯑꯩꯅ ꯍꯟꯇꯛ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯃꯤꯁꯤꯡ ꯑꯗꯨ ꯎꯈꯣꯡꯁꯤda ꯗꯥꯛ ꯑꯃꯃꯝ ꯊꯝꯅꯕ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯛꯂꯤ ꯃꯁꯤꯗꯒꯤ ꯑꯥꯏꯅꯔꯁꯤ ꯍꯥꯟꯅ ꯆꯪꯉꯛꯂꯤ ꯑꯥꯏꯅꯔꯅ ꯎꯈꯣꯡ ꯑꯁꯤꯗ ꯊꯥꯡꯅ ꯌꯥꯟꯖꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯗꯥꯛ ꯑꯃ ꯊꯝꯈ꯭ꯔꯦ ꯑꯥꯏꯅꯔꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯃꯔꯤ ꯆꯪꯉꯛꯇꯨꯅ ꯂꯒꯥꯔꯊꯥꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯁꯤ ꯎꯠꯇꯨꯅ ꯎꯈꯣꯡꯁꯤꯗ ꯃꯥꯅ ꯉꯝꯕ ꯗꯥꯛ ꯂꯣꯏꯅ ꯊꯝꯅꯔꯦ ꯂꯒꯥꯔꯊꯥꯁꯨ ꯀꯥꯐꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯃꯁꯥ ꯑꯁꯤ ꯄꯥꯈꯠꯇꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯔꯤ ꯑꯥꯏꯅꯔꯅ ꯈꯤꯇꯪ ꯃꯨꯛꯈꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯁꯈꯤ ꯑꯗꯨ ꯐꯪꯂꯕꯅꯤꯅ ꯂꯒꯥꯔꯊꯥꯕꯨ ꯃꯐꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯥꯎꯊꯣꯛꯂꯣ ꯍꯥꯏꯔꯛꯂꯤ ꯀꯥꯐꯅ ꯑꯩꯒꯤ ꯈꯨꯗꯝ ꯑꯃꯨꯛ ꯎꯠꯂꯛꯂꯒꯦ ꯍꯥꯏꯗꯨꯅ
ꯅꯤꯡꯊꯧ ꯍꯣꯔꯤꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯂꯦꯟꯗꯔꯅ ꯂꯨꯆꯤꯡꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯀꯧꯊꯣꯛꯇꯨꯅ ꯂꯒꯔꯊꯥꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯌꯥꯏꯗ ꯂꯦꯞꯂꯤꯕ ꯑꯥꯏꯅꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯇꯦꯟꯅ ꯀꯥꯞꯁꯟꯗꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯥꯏꯅꯔ ꯍꯣꯏꯁꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯌꯥꯏ ꯆꯕꯨꯛ ꯑꯁꯤꯗ ꯁꯥ ꯍꯥꯠꯄꯒꯨꯝ ꯃꯌꯥꯝꯁꯤ ꯍꯥꯠꯂꯤ꯫ ꯑꯔꯣꯏꯕꯗ ꯑꯥꯏꯅꯔꯁꯨ ꯃꯉꯛꯁꯝ ꯆꯔꯝ ꯑꯁꯤꯗ ꯇꯦꯟꯖꯩ ꯑꯁꯤꯅ ꯄꯥꯟꯕꯗꯒꯤ ꯎꯈꯣꯡ ꯑꯁꯤꯗ ꯌꯨꯡꯖꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯕꯨ ꯍꯣꯔꯤꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯦꯂꯦꯟꯗꯔꯅ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯥꯞꯁꯟꯗꯨꯅ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯒꯔꯊꯥꯅ ꯈꯥꯝꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯥꯡꯊꯣꯛꯅꯤꯡꯗꯨꯅ ꯂꯩꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯥꯏꯅꯔꯕꯨ ꯊꯥꯡꯅ ꯊꯤꯟꯖꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯄꯦꯔꯤꯁꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯔꯣꯂꯣꯗꯤ ꯃꯁꯥꯁꯤ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯁꯅꯥꯁꯤꯡ ꯑꯁꯤ ꯂꯪꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯂꯝꯀꯣꯏꯕ ꯁꯤꯟꯔꯤꯛꯁꯨ ꯃꯐꯝꯁꯤꯗ ꯁꯨꯝ ꯅꯩꯁꯟꯗꯨꯅ ꯂꯩꯕ ꯑꯁꯤ ꯍꯩꯅꯔꯛꯇꯕꯗꯒꯤ ꯍꯧꯒꯠꯂꯒ ꯔꯣꯂꯣꯗ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯔꯣꯂꯣꯅ ꯅꯪ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯏꯊꯟꯗ ꯉꯥꯏꯍꯧꯔꯅꯤ ꯍꯥꯏꯔꯤ꯫ ꯁꯤꯟꯔꯤꯛꯅ ꯑꯩꯗꯤ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯂꯩꯁꯟꯗꯨꯅ ꯂꯩꯕ ꯌꯥꯗꯦ꯫ ꯑꯩꯗꯤ ꯂꯝꯀꯣꯏꯕ ꯃꯤ ꯑꯃꯅꯤ꯫ ꯃꯐꯝꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯂꯦꯡꯗꯅ ꯂꯩꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯈꯣꯡꯁꯤ ꯀꯛꯊꯠꯄ ꯇꯥꯕꯅꯤ꯫ ꯁꯪꯁꯥꯔ ꯄꯨꯝꯕꯁꯤ ꯑꯩꯒꯤꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯁꯪꯁꯥꯔ ꯄꯨꯝꯕꯁꯤꯒꯤ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯃꯕꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯦꯡꯅꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯟꯔꯤꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯂꯣꯗꯤ ꯍꯧꯖꯤक ꯃꯊꯟꯗ ꯑꯃꯨꯛ ꯂꯩꯍꯧꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯣꯂꯣꯕꯨ ꯎꯅꯕ ꯅꯤꯄꯥ ꯑꯃ ꯆꯪꯉꯛꯂꯝꯃꯤ꯫ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯦꯔꯤꯛ ꯀꯧꯏ꯫ ꯃꯍꯥꯛꯁꯤ ꯔꯣꯂꯣꯒ ꯄꯨꯟꯅ ꯃꯐꯝꯁꯤꯗ ꯂꯩꯍꯧꯅꯕꯒꯤꯗꯃꯛ ꯕꯤꯌꯣꯅ ꯊꯝꯃꯝꯕ ꯒ꯭ꯔꯨꯞ ꯑꯗꯨꯗ ꯌꯥꯎꯕ ꯅꯤꯄꯥ ꯑꯃꯅꯤ꯫ ꯑꯦꯔꯤꯛꯅ ꯔꯣꯂꯣꯗ ꯅꯪꯅ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯊꯣꯛꯈꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯅ ꯌꯥꯝꯅ ꯁꯥꯎꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤ ꯇꯝꯂꯤ꯫ ꯔꯣꯂꯣꯅ ꯃꯤ ꯀꯌꯥꯅꯣ ꯑꯩꯕꯨ ꯌꯥꯗꯕ ꯃꯤꯁꯤꯡꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯀꯠꯂꯛꯂꯤ꯫ ꯑꯦꯔꯤꯛꯅ ꯑꯌꯥꯝꯕꯅ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯔꯣꯂꯣꯅ ꯑꯦꯔꯤꯛ ꯃꯗꯨꯗ ꯅꯪꯁꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯦꯔꯤꯛꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯗ꯭ꯔꯒꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯨꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯀ꯭ꯔꯦꯇꯤꯀꯠꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯐ꯭ꯂꯣꯀꯤꯕꯨ ꯗꯟꯗꯤ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯔꯦꯒꯅꯔꯅ ꯐ꯭ꯂꯣꯀꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯁ꯭ꯂꯣꯛꯅ ꯉꯁꯥꯏ ꯂꯩꯈꯤꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯥꯛꯄꯗꯒꯤ ꯔꯦꯒꯅꯔꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯦꯒꯅꯔꯒꯤ ꯃꯅꯥꯛꯇ ꯕꯤꯌꯣꯟꯁꯨ ꯂꯥꯛꯂꯤ꯫ ꯕꯤꯌꯣꯟꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯦꯒꯅꯔꯅ ꯅꯃꯥꯒꯤ ꯃꯅꯥꯛꯇꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯅ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯔꯦꯒꯅꯔꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯄꯣꯔꯨꯟꯕꯨ ꯊꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯅ ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯑꯩ ꯃꯐꯝ ꯑꯃꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯄꯥꯝꯂꯤ꯫ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯥꯞꯊꯣꯛꯄ ꯄꯥꯝꯂꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯃꯐꯝꯗꯨꯗ ꯍꯤꯡꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯗꯨꯗꯤ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯅ ꯑꯩꯅ ꯃꯐꯝ ꯑꯃꯈꯛ ꯈꯜꯂꯦ꯫ ꯃꯐꯝꯗꯨꯗ ꯁꯥꯗꯥꯟꯕ ꯃꯤꯁꯤꯡꯅ ꯂꯩꯒꯗꯕ ꯁꯪ ꯑꯃꯈꯛ ꯂꯩ꯫ ꯃꯗꯨꯗ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯑꯗꯨꯗꯤ ꯅꯪ ꯈꯤꯇꯪ ꯊꯨꯅ ꯆꯠꯍꯧꯕꯅ ꯐꯒꯅꯤ꯫ ꯃꯔꯝꯗꯤ ꯏꯪꯕ ꯑꯁꯤ ꯍꯦꯟꯖꯜꯂꯛꯈ꯭ꯔꯕꯗꯤ ꯆꯠꯄꯗ ꯂꯝꯕꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯅꯪꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯔꯦꯒꯅꯔꯅ ꯃꯈꯥ ꯇꯥꯗꯨꯅ ꯕꯤꯌꯣꯟꯗ ꯑꯗꯨꯕꯨ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯁꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯌꯣꯟꯅ ꯃꯄꯥꯗ ꯑꯣꯟꯁꯟꯗꯨꯅ ꯅꯪꯅꯗꯤ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯤ꯫ ꯑꯩꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯃꯅꯥ ꯑꯃꯠꯇ ꯊꯥꯕꯤꯗꯦ꯫ ꯋꯥꯐꯝꯁꯤ ꯍꯥꯏꯔꯝꯃꯒ ꯕꯤꯌꯣꯟꯁꯤ ꯆꯠꯈ꯭ꯔꯦ꯫ ꯔꯦꯒꯅꯔꯅ ꯍꯧꯖꯤꯛ ꯕꯤꯌꯣꯟ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯐ꯭ꯂꯣꯀꯤꯗ ꯑꯃꯨꯛ ꯇꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐ꯭ꯂꯣꯀꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯆꯩꯁꯨꯁꯤꯅ ꯐ꯭ꯂꯣꯀꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯈꯣꯠꯇꯨꯅ ꯁꯥꯟꯅꯔꯤ꯫ ꯐ꯭ꯂꯣꯀꯤꯅ ꯔꯦꯒꯅꯔꯗ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯔꯦꯒꯅꯔꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯊꯕꯛ ꯈꯔ ꯇꯧꯈ꯭ꯔꯦ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯝꯃꯝꯕ ꯊꯥꯖꯕꯁꯨ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨꯁꯨ ꯅꯪꯅ ꯏꯀꯥꯏꯕ ꯄꯤꯔꯤ ꯍꯥꯏꯔꯛꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯇꯗ ꯃꯤꯅꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ꯫ ꯑꯩꯗꯤ ꯅꯪꯕꯨ ꯀꯜꯍꯧꯅꯕꯒꯤꯗꯃꯛ ꯇꯧꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯅꯔꯥꯜ ꯑꯗꯨ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯅꯨ꯫ ꯑꯩꯅ ꯈꯪꯉꯤ ꯅꯪꯅ ꯑꯦꯊꯦꯜꯁꯇꯦꯟꯕꯨ ꯀꯜꯂꯛꯄ ꯑꯃ ꯌꯥꯎꯕꯗꯒꯤ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤ꯫ ꯐ꯭ꯂꯣꯀꯤꯅ ꯅꯠꯇꯦ, ꯏꯊꯦꯜꯁꯄꯨ ꯑꯩꯅ ꯀꯜꯂꯛꯄꯗꯒꯤ ꯍꯥꯠꯈꯤꯕ ꯅꯠꯇꯦ꯫ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯌꯥꯊꯪ ꯑꯃ ꯄꯤꯅꯕꯤꯕꯗꯒꯤ ꯍꯥꯠꯄꯅꯤ꯫ ꯃꯇꯨꯡꯗꯁꯨ ꯌꯥꯊꯪꯁꯤꯡ ꯑꯗꯨ ꯄꯤꯅꯔꯕꯗꯤ ꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯂꯣꯀꯤꯁꯤ ꯔꯦꯒꯅꯔꯗ ꯁꯥꯎꯅ ꯌꯦꯡꯉꯛꯂꯤ꯫ ꯔꯦꯒꯅꯔꯁꯨ ꯐ꯭ꯂꯣꯀꯤꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯕꯤꯌꯣꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯅꯕꯒꯤꯗꯃꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯤꯗ ꯃꯅꯥꯎꯄꯥꯁꯤꯡꯁꯤꯗ ꯁꯤꯖꯟ ꯑꯣꯜꯂꯛꯄꯗ ꯑꯩꯒ ꯑꯃꯨꯛ ꯎꯅꯁꯤ, ꯃꯗꯨ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯕꯕꯥ ꯑꯣꯏꯔꯤꯕ ꯔꯦꯒꯅꯔ ꯑꯁꯤ ꯆꯦꯛꯁꯟꯅ ꯌꯦꯡꯉꯝꯃꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯦꯒꯅꯔꯁꯨ ꯊꯣꯛꯂꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯃꯆꯥ ꯕꯤꯌꯣꯟꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯇꯝ ꯆꯨꯞꯄꯗ ꯑꯏꯪꯕꯁꯤꯗꯒꯤ ꯀꯟꯅꯕ ꯍꯣꯠꯅꯖꯧ, ꯑꯗꯨꯒ ꯅꯃꯤꯠ ꯅꯅꯥꯁꯤꯡꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯌꯦꯡꯕ ꯇꯝꯃꯨ꯫ ꯍꯟꯗꯛꯀꯤ ꯅꯪꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯅꯄꯥ ꯑꯣꯏꯔꯤꯕ ꯑꯩꯕꯨ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯎꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯔꯨꯔꯣ ꯍꯥꯏꯗꯨꯅ ꯃꯆꯥꯗ ꯊꯧꯅꯥ ꯑꯣꯏꯒꯗꯕ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯛꯇꯨꯅ ꯕꯤꯌꯣꯟꯁꯨ ꯃꯐꯝꯁꯤꯗꯒꯤ ꯆꯠꯍꯟꯈ꯭ꯔꯦ꯫ ꯕꯤꯌꯣꯟ ꯍꯦꯛ ꯆꯠꯈꯤꯕꯒ ꯁ꯭ꯂꯣꯛꯅ ꯔꯦꯒꯅꯔꯗ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯇꯧꯕꯒꯤ ꯃꯐꯝꯁꯤꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯤꯕꯅꯣ? ꯃꯥꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯍꯜꯂꯛꯄ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯊꯕꯛꯅꯤ ꯍꯥꯏꯕꯁꯤ ꯅꯪꯅꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯦꯒꯅꯔꯁꯨ ꯄꯥꯈꯠꯇꯨꯅ ꯋꯥꯍꯩꯁꯤꯡꯗꯨ ꯀꯔꯤꯒꯤꯗꯃꯛ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯅ ꯀꯔꯤ ꯎꯈꯤꯕ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯁ꯭ꯂꯣꯛꯅ ꯅꯠꯇꯦ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦ꯫ ꯑꯩꯅ ꯀꯔꯤꯁꯨ ꯎꯈꯤꯕ ꯂꯩꯇꯦ꯫ ꯈꯣꯡꯆꯠ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯔꯦꯒꯅꯔꯅ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯍꯩꯗꯕ ꯋꯥꯁꯤꯡꯗꯨ ꯃꯇꯨꯡꯗ ꯄꯜꯂꯛꯀꯅꯨ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫
ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯄꯦꯔꯤꯁꯇ ꯂꯩꯍꯧꯕ ꯔꯦꯒꯅꯔ ꯍꯣꯏꯒꯤ ꯇꯤꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯁꯤ ꯔꯣꯂꯣ ꯌꯥꯎꯗꯕꯗꯒꯤ ꯎꯃꯪ ꯑꯃꯗ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯣꯂꯣꯁꯨ ꯃꯊꯟꯇ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯔꯣꯂꯣꯕꯨ ꯎꯖꯕꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯁꯨ ꯍꯔꯥꯎꯗꯨꯅ ꯔꯣꯂꯣꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯔꯣꯂꯣꯗꯤ ꯃꯄꯥꯟꯁꯤꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯃꯤꯌꯥꯝ ꯑꯁꯤꯗ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯣꯂꯣꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯉꯁꯥꯏ ꯔꯣꯂꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯕ ꯑꯦꯔꯤꯛꯁꯤꯁꯨ ꯆꯤꯡꯅꯔꯦ꯫ ꯃꯁꯤꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯀꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯔꯦꯒꯅꯔꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯇꯦꯟꯅ ꯀꯥꯞꯁꯤꯟꯗꯨꯅ ꯂꯣꯏꯅ ꯍꯥꯠꯄ ꯍꯧꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯍꯥꯏꯕꯕꯨ ꯑꯦꯔꯤꯛ ꯃꯊꯟꯇ ꯉꯥꯏꯔꯦ꯫ ꯑꯦꯔꯤꯛꯅ ꯔꯣꯂꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯗꯤ ꯄꯥꯡꯗꯕ ꯃꯤꯊꯤꯕꯣꯡ ꯃꯤꯅꯥꯏꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯦꯔꯤꯛꯇꯁꯨ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯦꯟꯅ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯁꯥꯗ ꯄꯥꯜꯂꯦ꯫ ꯇꯦꯟꯖꯩꯁꯤꯅ ꯄꯥꯜꯂꯕꯁꯨ ꯑꯦꯔꯤꯛꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕ ꯅꯔꯥꯟ ꯑꯁꯤꯒꯤ ꯗꯟꯗꯤ ꯄꯤꯕ ꯔꯦꯒꯅꯔꯅ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯃꯟ ꯈꯨꯝꯕꯁꯨ ꯔꯦꯒꯅꯔ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯔꯝꯂꯒ ꯑꯦꯔꯤꯛ ꯑꯁꯤ ꯁꯤꯈ꯭ꯔꯦ꯫ ꯔꯣꯂꯣꯁꯨ ꯃꯥꯒ ꯂꯩꯍꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯒ ꯄꯦꯔꯤꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯄꯨꯟꯗꯨꯅ ꯑꯁꯤꯕꯁꯤꯡꯁꯤ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫